अहानबदा मरुओइबा पाउ DMU की कैंपस ता लैबा महाइरोय लुप अमगी ऑफिस मनाक्ता बोम पोखाइबदा महाइरोय अमा बोम मचेत सिंगना पांदुना लैकिद्रे अमा सोक्ले बोम पोखाइबगी थौदोक मतुंगदा लमफेला लैबा USM की ऑफिस पैलेस कंपाउंड लैबा मचालाइमे स्कूल वांखैदा हाना मापी काउंसिल की ऑफिस ओइरंबा बिल्डिंग अमगी अनी सुबा फ्लोर मै थाख्रे पौमी ओइबा नोंथोबम कुमार खुलाई पाइबा सिंगना फादुना पुरगा तमथीना फुरकपदगी रास मेडिसिटी दा लाइकनरी अमदी पुवारीगा सगोनबा ममल नाइद्रबा डॉक्यूमेंट कया मई थादोक्तुना मांगहनबना मैतै फुरुक मुतनबगी मचा ओइगनी हाइना UCM अमसुंग कोकोमिना नुंगनांगबा फोंदोखरे मैं खुरुमजरी नॉर्थ ईस्ट विंडो की निमिदांगी मणिपुरी पाउ मिटेंग ताबीरिबसिंगबु सुरबला माइरेम्बम मतराम नोक्चरी हौजिक मियामदा पाउ मचा खाइना बिजरी ngarang numidang pung mapan makhairom taba matamda Imphal gi dana manjuri University ki campus manungda laiba Manipur gi khwaidagi lidaba mahairoi loop amagi campus ta mapangal kalaba bom ama thanambadagi khanghongdana pokhairakpada mahairoi ama laikidre aduga amana sokle laibak thiba thodok aduda laikidraba mahairoi adugi maming oinam 𝐁𝐫𝐴𝐬 chahi 23 sure Bisnupur district ki upokpidagi oinam 𝐒𝐲𝐰𝐬 masanupani soklaba mahairoi aduna Kaibullam jaudagi Salam Michael kawi mahaksu chahi 23 rom sure 𝐓𝐕'𝐒 मचानुपानी मकोई अनिमक DM College of Science ता 5th semester तमलीबनी हाइरी CCTV कैमरा की फुटेज ता मकोई अनिना महाइरोई लुप अदुगी ऑफिस तगी गेट लोमदा थोरकपदा बोम अदु पखाइरखिबा अमदी मकोई अनिमक बोम मचे सिंगना पानबदगी तुथखिबा उब फंखि लैखिद्रबा केनेजी की मसादा मफम कयादा बोम मचे न पानबगी मफम लैरमे महाकी ओइ थंगबा खोंग निंगजोन पुक अमदी ओइ थंगबा तुंगी लेंगजुमदा पाली हाइरी सलाम माइकेल ना निंगजोनदा ये थंगबा खुवोमदा अमदी ओइ थंगबा खोंगदा पाली खुदक्ता मकोई अनिबु रास मेडिसिटी दा पुखतुना लाइकन नखि पुंग अमरोम लाइकन नरबा मतुंगदा केनेजिदी याद्रे हाइना खंगलखि माइकेल दी ऑपरेशन तौरगा बोम मसे सिंग लौथोख्रे हौजिक महाकी फिबम थोइने लुबा ओइद्रे हाइरी बोम पोखाइबगी पाउता बगा पुलिस की टीम सिंग लाक्तुना कुपना येंगसिनखि पुलिसना थौदोक अदुगी मतंगदा केस अमा लौखतुना थिजिनबा हौख्रे हाइरी DMU campus ta bom pokhaiबदा mahairoi ama laikhitaba amadi atopa mahairoi amana asok apan nangkiba thodok adugi matungda athengba hingda khulai paiba masa khangdaba mioi singna Imphal West amasung Imphal East district ki manungda leiba tongan ba office building sing amasung school ama mathang maina tumna thadokre aduga UPF keda amadi NIPCO gina office ki pochai sing thugairam le इहान हानबो ओइना मणिपुर की अपुनबा सक्तम अमसुंग टेरिटोरियल इंटीग्रिटी दा सोखनबा यारोय सिंगनरकपा खुदिमक चपचाना थेंगनगनी हाइदुना लैरिबा अमसुंग थेंगदुना सु लाक्लिबा लुप मयाम अमना पुल्लगा सेमकिबा यूनाइटेड कमिटी मणिपुर UCM की लमफेलदा लैबा ऑफिस बिल्डिंग मैना तुमना थादोखि मथंगदा इम्फाल ईस्ट डिस्ट्रिक्ट की मनुंग चनबा पैलेस कंपाउंड ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯂꯝꯗꯝꯁꯤꯗ ꯑꯃꯗꯤ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯃꯍꯩ ꯃꯁꯤꯡꯒꯤ ꯂꯝꯗ ꯑꯆꯧꯕ ꯈꯨꯗꯣꯜ ꯑꯃ ꯄꯤꯗꯨꯅ ꯂꯥꯛꯂꯤꯕ ꯃꯆꯥꯂꯩꯃ ꯁ꯭ꯀꯨꯜ ꯕꯤꯜꯗꯤꯡ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯩ ꯊꯥꯈꯤ वांखैदा ईस्टर्न स्पोर्टिंग यूनियन की मायोक नंबर लैबा फ्लोर अनी लैबा बरा सानबा बिल्डिंग अमगी अनी सुबा फ्लोर दा बराद लैबा महिरोइसिंग अमसुंग महिरोइसिंग की कासिंग पेट्रोल हाइजिनदुना मैना तुमना थाखी फायर सर्विस की फायर टेंडर लाक्तुना मै अदुना बिल्डिंग अदु मपुंग फाना उत ओनद्रिङैदा कलहौखि अदुबु का अदुदा लैबा पोलम मचेत अमा फावबा कलहौबा ngamखिदे बिल्डिंग अदुगी अहानबा फ्लोर दा अहानबा मापी काउंसिल के ऑफिस लैरमे अदुबु होंकिबा कुइरे हाइरी अमरोमदा इम्फाल वेस्ट डिस्ट्रिक्ट की कैसामथोंग लाइसोम लैरक मचिंदसु गाड़ी अनी मै थाखी कनाना करीगी थाखिबनो ngaranggi मै थाबगी नुंगाइतबा थौदोक परेंग अदुगा मरी लैनब्रा हाइबदी खंगबा ngamdri कक्चिंग द बेस तौबा इमेज टीवी की इम्फाल की करेस्पोंडेंट सु ओइरिबा नॉर्थ ईस्ट विंडो न्यू टीवी की वीडियो जर्नलिस्ट नोंथोंबम कुमार बु खुलाई पाइबा कांगबु अमना ngarang ahing mahaki laifam wangkhaidagi फादुना पुरगा तमथिना फुरखरे ngarang mai thabagi thodok pareng adubu cover tawkiba paumi kangbu amana tanja chana thengna hobadagi asengba yumdi
हुइकपतगी ओइबा कुमार बु पाउमीनी हाइरगा कलकी हाइरे मियोइसिंग अदुना फुबदा सोकलबा कुमार हौजिक राज मेडिसिटी दा एडमिट तौदुना लायेंगले थौदो अदु ngarang ahing wangkhaida building ama mai thakiba adugi matungda thokibane mai thakiba building adugi ani suba floor da paumbi oina thabak tauba nongthongbam kumar amasung mahaki mayamagi machanupa mahairoi ani ga puna barada laibane mahairoi angang ani adudi hauzik exam chatharibana huikap ki yumda leiraga exam thabani haire ngarang numidang pung 13 khara helakpa duwaida kumarna ka manungda famungda tumduna leiringaida sakhangdaba khulai paiba mioi kangbu amana thong kaukhaiduna changlaklaga mahakpo famungdagi chingthoklaga fuba horaki haire mahaka mari leinadaba wahang kyamarum hanglaga fuba horakpada kumarna mahakti paumini press ki card sida 𝐿𝐈𝐋𝐒 haiduna utki haire adubu mioi sing aduna kari press haiduna ngaksam paiduna induna makhada lambi da puthoki haire aduga mioi sing aduna purakpa petrol likli singdagi imungda chaiduna mai tharam kibani haina kumarna fongdoraki mahakpo mioi sing aduna mamit punsilaga gypsy amada haptuna puraga mafam amada phurakibani mahakna leiba baragi ka adu mai jakpa aduda mahak masagi firol pumnama computer laptop camera tripod tv maroiba documents sing mayamagi machanupagi lairik laisu angang aduna class 10 da position check kibegi certificate sing amadi atai certificate kya amata khaktana uton khre haire hauzi kumarna seliba sports track pen amadi sart adu khak natana karimata lehaudre DM College da BSc da 5th semester tamliba mahairoi oinam kenezigi misi yaning da utuna ngasi ayuk Bisnupur district ki upopida gari ban chathakre Bisnupur district police ki team laktuna JSC ga wari sanaraba tungda khongjang ado hando ke hairi adubu thawdok thokiba matamdagi paraga pungni funipan ki manungda matik chaba thabak lenga na paikhalaktrabadi hena akanba khongjang changsin gani hairi ngarangya manungaitaba thawdok amada mahairoi lup amagi office ta bom pokhaibada Bisnupur district ki upokpi mayai lekai dagi DM college ta BSc 5th semester tamliba mahairoi ama bom na panduna laikidaba mahaki laikidaba maikai adongi miyam na ngasi upokpi market seta wakat mi fam ama famkhre Kenezigi misi esigi matang da miyam gi mifam ama fam labatungda JCM semkhre JCSC ki convener KS Iravona haiki bada thawdo asigi matung pungni funipan ki manungda lengak na mihat pasing fatuna chairak pigadabani loinana laikhidraba asigi ex gracia pibaga loinana lehauri ba imungi miyoida chana ba thabak ama pigadabani haiki karigamba wafam ahum asi thabak oina pangthok taba tarabadi mahairoi group sing local club maira paibi punna akan bakhongjang changsin gani haiki Nekhaita driba phawba civil protest thajagani thokriba thodose yaningdaba pungdoko ina press media amadi atai platform khudina yo handuna asumai mayan handuna bujana jese sina thajagani thokriba thodose da chenariba miyoisin athuba matamda phana ba amadi maragi matumina ayin gisara khongraba mari lenaba department sing police sing dishi nashani nele mutumda jese sina dosto gerani allo renana jese sina tanjariba dipan 𝐓𝐕 ꯄꯨꯡ 9ꯒꯤ ꯃꯅꯨꯡꯗ ꯁꯔꯀꯥꯔꯅ ꯍꯥꯏꯔꯤꯕ ꯆꯦꯟꯅꯔꯤꯕ ꯃꯤꯍꯥꯠꯄꯁꯤꯡꯕꯨ ꯁꯔꯀꯥꯔꯅ ꯂꯩꯖꯔꯕ ꯁꯤꯚꯤꯜꯒꯤ ꯍꯥꯏꯔꯤꯕ ꯃꯤꯌꯥꯝꯒꯤ ꯅꯤꯡꯊꯤꯒꯤ ꯃꯅꯨꯡꯗ ꯐꯪꯕ ꯍꯥꯏꯔꯤꯕ ꯀꯦꯁ ꯃꯥꯒꯤ ꯀꯔꯃ ꯃꯅꯥꯎ ꯍꯣꯠꯅꯍꯟꯕꯤꯔꯛ Misi asigi matangda kenezigi apokpa oinam ibom chana isam chamna lairik tamduna hostel da laijaba isabu tamthina hatkiba yaningde atubada mihat pasing faduna cherak pibiu haiki mahangna makhatana ichagi thodong asigi makhatana lakatoba thabak pumba jesina torokpa singda loina mahaksu ayaba pibaga loinana miyamgi matung inna chatkani haiki Isa nowri isa lanjagi do isa na tasagi denko is hostel da laiga mihatina happy was halu miru sayak pilio I love you dedi konda kohon ko aduga usna pada kungi nahazi my baby jesi ta padir ko mai gei nasagi lecture man kunusi
मणिपुर की पुवारी का सगोनरबा मरुओइबा डॉक्यूमेंट सिंग मई थादोक्तुना मांगहनखिबा हाइबसी मैतै फुरुप मुतखिनबा होतनबनी हाइना यूनाइटेड कमिटी मणिपुर यूसीएम की प्रेसिडेंट जोयचंद्र कोंथौजमना फोंदोखरे ngasi मणिपुर प्रेस क्लब ता पांगथोखिबा पाउगी मिफम अमदा जोयचंद्रना हाई कुमजा लिसिंग नि का सुबना अमदि ngasi की दमक थंबा सेलोइना लुपा लाख मंगा का लिसिंग कुंथ्रा रोमसु मई चाकपा दुदे यावखरे लेबा कन्नबा थोरकलिबा अकोय मसेल की मरक्ता असिगुंबा पामदबा थौदोक थोकपा हाइबसी येकनबना हराउनबा सिनबो ओइना थोकनी मई चाकपदे यावखिबसिंग अदु लुपा लाख लाख पीदुना लैगे हाइबदा फंगलरोइदबा डॉक्यूमेंट कया असि मतौ करमना रिकवर तौबा ngamgdege खनबदा नुंगनांगबा फावी हाइनसु महाकना मखा ताखि यूसीएम की कंसल्टेंट युमनामचा दिलीप कुमार हाई पुवारी का सगोनरबा डॉक्यूमेंट क्या लाइदिबा ऑफिस अमा मई थादोखिबा असि तुंगलमचता कौंगमदना लेहौरगनी थवोंग असि अकन मोंग द कंडेम तवे मई थादोकलंबा यूसीएम की ऑफिस असिदगी मीटर चनी चहुम खक्तमक लापना लैदिबा लंफेल पुलिस स्टेशन असिना थौदोग असिगी मतंगदा करिगुम अमत्ता खंगहोंगदबा असिना ताकपदे स्टेट की इंटेलिजेंस सिस्टम पूरा फेल ओइरे हाइबनी लैगांगनसु थौदोग असिदा चेनबा खुदिमक अथुगु मतमदा फगतुना लोगी मतुंग इना चेराक पिबियु हाइनसु महांगना फोंदोखि चाही तरेट खुनताकपा एंग्लो मणिपुरी वार चिंबा मंगलम चटके थौदो कयादा अखोय मसेल मोट मानदबदगी नंगखिबा अवाबा कया नैनदुना लाक्लबसु मदुगा चप मानबा थवोंग चथरकपा असि ख्वाइदगी लाइबक थिबनि हाइना कोकोमीगी कोऑर्डिनेटर थोकचोम समरेंद्रना फोंदोखरे ngarang lamphel patal leiba कोकोमीगी ऑफिसु लैदिबा यूसीएम की ऑफिस मई थारंबगी थौदोका मरी लैनना ngasi kwa kaithel leiba एम्स की ऑफिस ता पांगथोखिबा पाउगी मिफम अमदा महाकना वाफम असे फोंदोखिबनी सोमरेंद्रना हाई ममंग चहीगी मे अहुमदगी मणिपुरदा थोकलिबा लान असिगा मरी लैनना मणिपुर काइबा यारोय हाइदुना अमतो ओइना लानथेंगनरिङै चेरकासिदा खंगौदना आइकोय मसेलगी मरक्ता थोगनिंगदबा थौदो कया थोक्तुना यानदबगी मवोंग कया उरकलिबा असि लाइबक थिबनी इंडिया लेंगा की जियोपॉलिटिक्स अमदी कुकी नार्को टेररिस्ट सिंगना चथरकलिबा लान असि माई पाक्तबा यादे हाइदुना चांगसिनगदबा मतम असिदा असिगुम्बा थौदोक असि मखा ताना थोक्तनबा पुना होनमिनसि ngarang bom pokhai थौदोकता माहिरोय अमा लैखिदबगी थवोंग अमदी कोकोमीगी ऑफिस यावंग तोंगान तोंगान ऑफिस क्या मई थाकिबा थवोंग अदु कोकोमीना अकन मवोंगदा कंडेम तवे ngarang मई चाकपा दुदे यावखिबा कोकोमीगी डॉक्यूमेंट सिंग अदु ख्वाइदगी अतांगबो डॉक्यूमेंट ngaktani इरांग असिगी मनुंगदा थोखिबा थौदोक वथोक सिंग खक्ता नतना इंटेलेक्चुअल अमदी लीगल एक्सपर्ट सिंगा कोकोमीगा पुना चथरखिबा थबक थोरम क्यागी डॉक्यूमेंट कया अमा मई चाकपा दुदे यावखरे हाइना महाकना मखा ताखि कमाई तौरबदी मसी कोई ngathokpa ngamgani haina koi apun magi sakta mama tongan ba koi ki maki khudimaki luk khudimona magi oiba tongan ba lalong kaya siriji kaya sanchenari madu takai khadan tawdaba ya ngakni tawdu koi lingjen manana thabak tawminaba yamna mathau tai tongan lup singa tongan magi degi magi oiba strategy da sanghil agasu akhogi taliba pantung gol ludi chamana badina mase koi punna changchen min samana haiba wafam kokomi site ki thamjage kokomi man miyam da hana ki lawdung lai koi tongan ba koi ki mayam to khongum krim koi chokotun lai koi disu mayam chokopiri hoisho koi punna lathing ba koi unity leiba koi machine ji amaga nishina da ba chi thaduk naga koi lana si theno mathok tai माहिरोई सिंह की सेंगलबा लाइसंगुमलबा माहि तंफम संगमा ओरिबा दनमंजुरी यूनिवर्सिटी डीएमयू दा बोम लंगसिंदुना माहिरोई अमा पुंसी पिखमना हनकिबा थौदोक स्टूडेंट्स यूनियन ऑफ कंगलेपाक सुकना अकन ममोंगदा कंडेम तवी हाइना सुकिचिरोलमना हाइरकली ngaranggi थौदोक अदु माहिरोई खुनाइना तराइना लौदे हाइदुना चिरोलसना हाई डीएम कॉलेज ऑफ साइंस दा बीएससी 5th सेमेस्टर तमलिबा लैखिद्रबा माहिरोई ओइनाम केनेजीगी इमुंग मनुंगी अवाबदा सुक हेड ऑफिस ना सरुग्यारी हौजिक सोक्तुना राज मेडिसिटी दा लैदिबा डीएम कॉलेज ऑफ साइंस दा बीएससी 5th सेमेस्टर तमलिबा माहिरोई सलाम माइकेल के असोकपा असिबुसु थुना फगलकपा ओइरसनु हाइरकली लोइनना लाइबक थिबा थौदोक अमदा पैलेस कंपाउंड लैबा मचालै में स्कूल बुसु मई थादुना मांग तखनबा थौदोक पुसु कंडेम तवे असिगुमलबा माहिरोई सिंगी लाइसंगुमलबा सेंगलबा माहि तंफम संग सिंग असिदा मिसी मिना येखाइ थिनगाइबा मैहौ लांगपोक थोखनदुना माहिरोई सिंगबु अवाबा चैथिंग पिबासि यामना लानबा खोंथांग अमनि मरमदुना मखा ताना कनागुमबा अमतना माहिरोई सिंगदा अमदि माहि तंफम संग सिंगदा आयत अपन पिबिगनु हाइना सुकी चिरोलसिना मखा तारे ngarang singjamai liwa lambi da laiba o git mahaki mayamba o bobi gi yum mai tumna amata
maina tumna amata khaktana chakiba aduda Indian Red Cross Society Manipur State Branch na hygiene kit, blanket, kitchen set amadi mosquito net na chingba kaya mateng pangkre ngasi tengbang polam sinabagi thoram aduda IRCS State Branch ki Chairman Narendra Ningomba, Secretary N Nabachandra, Treasurer N Premjit loinana Imphal West District Branch ki Secretary Dr. T.S. Bamkin Chandra, Imphal East ki Chairman Dr. N Amul Kumar amadi atai volunteer kyana saruk yakhi. Committee on Civil Society Kanglaipak ki Thomi Singna ngasi Imphal East ki Lamlai AC gi manung chanba red zone da lairiba Sabungkhok khunau gi chekonda mathau tawriba police personnel sing amadi Sabungkhok ta mathau tawriba ichilinau singda angamba phamung amasung mompak na chingba mateng pangkhre tengbang pibe gi thoram aduda CCSK gi President Jitrendra Ningomba Sabungkhok Mairapaibi Sabungkhok khunau gi Mairapaibi amasung Yaingangpokpi Police Station gi officer in charge su saruk yakhi Achamba Thoramadda CCSK gi President Jitrendra Ningombana Fongdorakpada Mafam asida irang asina hek haurakpadagi tongan mateng kaya pangduna lakhibani makhatana ngasisu mafam asida leidiba itilnau singna lansu thengnaba aduga tumpham chafam khangdana leiba asi ubadagi angamba mateng asi pangba lakpani makhatana hauzik Manipurda leidiba tongan ba loop civil society kyana Manipur kaibai yaroi haina changsiliba khongjang asida angamba tathok tasen tawduna angamba mateng pangaduna Manipur Kaiba Yaroi Haina Changsiliba Kongjang Asida Mai Pakna Bahona Minisi Haina Su Fongdoki Ayuzik Legiriki Sabungkhok Khunaugi Brick Farm Gi Jaga Sidani Hariba Jagasi Yamna Toina Kogi Singum the Gino Yam Kapapa, the Hotanza, Mafuni, I Mafum Sida, Imphal East ki Kogi Uniformgi Mui Taraga, Taruk Labani, Aduga Moru and Akuyi, Osisio Aduga T area Sida I Sam Shuam Tuina, Labiri by Islam Singa Awana, Jedana, Tony Sasabani, Omangi Sasabada, Mugi, by Chinakina, Umidi Kamnava. ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯑꯗꯨꯒ ꯂꯩꯔꯤꯕ ꯇꯨꯡ ꯆꯥꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯗꯨꯗ ꯑꯩꯈꯣꯏꯒꯤ ꯖꯒꯥꯁꯤ ꯑꯩꯈꯣꯏꯒꯤ ꯈꯣꯡꯅꯨꯡ ꯑꯃꯗꯤ ꯃꯣꯝꯄꯥꯛꯁꯤ ꯃꯈꯣꯏ ꯂꯩꯕꯥꯛꯇꯒꯤ ꯄꯨꯛꯇ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯀꯣꯟꯅꯗꯕ ꯑꯗꯨꯅ ꯃꯉꯣꯟꯗ ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕꯗꯒꯤ ꯑꯩ ꯁꯤꯗ ꯃꯐꯝꯁꯤꯗ ꯂꯥꯛꯑꯒ ꯃꯇꯦꯡ ꯄꯥꯡꯖꯕꯅꯤ ꯑꯗꯨꯅ ꯃꯐꯝꯁꯤꯗ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯣꯝꯕꯨꯡꯈꯣꯛꯀꯤ ꯏꯃꯥ ꯃꯩꯔꯥꯄꯥꯏꯕꯤ ꯃꯌꯥꯝꯁꯨ ꯂꯩꯔꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯈꯨꯟꯒꯤ ꯖꯒꯥꯗ ꯂꯩꯕꯤꯔꯤꯕ ꯇꯣꯉꯥꯟꯕ ꯀꯩꯅꯣ ꯃꯌꯥꯝꯗꯁꯨ ꯑꯋꯥꯠ ꯑꯄꯥꯗꯣ ꯑꯩꯈꯣꯏ ꯃꯁꯛ ꯇꯥꯟꯅꯔꯀꯥꯟꯗ ꯑꯃ ꯊꯤꯅꯗꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯌꯨꯅꯤꯇꯤ ꯂꯩꯅꯅꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯀꯥꯏꯕ ꯌꯥꯗꯦ ꯍꯥꯏꯅ ꯍꯣꯠꯅꯔꯤꯕ ꯃꯌꯥꯝꯁꯤꯡꯗ ꯑꯩꯈꯣꯏ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯁꯦ ꯍꯥꯏꯕ ꯄꯣꯠꯇꯨ ꯀꯝꯃꯤꯇꯤ ꯑꯣꯐ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤꯁ ꯀꯪꯂꯩꯄꯥꯛ CCSKꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏ ꯃꯦꯗꯤꯌꯥꯒꯤ ꯊꯣꯡꯗ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯁꯦ ꯍꯥꯏꯕ Thawai Miral Amasung Miyamna Mamangdagi Taksinduna Laklaba Wafam Singh Lakadoriba Manipur State Legislative Assembly ki Mifam da Puthok Trabadi Akan Bakongjang Changsinaba Sem Saduna Leire Haina Thawai Miral gi Maikedi ki Fongdorakli Manipur Press Club ta ngasi pangthokiba paugi mifam amada Thawai Miral gi convener Paunam Sana Hanbina Hai Tha asigi kunmapanda loiraga dawba su agreement asi makha tana chana handanaba handak famgadoriba State Legislative Assembly mifam da warep lawgadabani athuba matamda lamdam asida NRC chana handuna Manipur gi territorial boundary chapchana fencing khanaba warep lawgadabani miyam gi demand sing asi thabakta onthorak trabadi akan bakhongjang changsengani haina mahakna fongdoki How's the Paugi Marathana Atena Brekama Lominasi? Welcome you all to UNAPO School Channel, Imphal East, a fully residential school ranked Manipur #1 in All India School Ranking Awards 2023-24 by Education World in Co-Education Boarding School category. Academic session for 2024-25 will begin on 1st April 2024. Registrations are open for classes 4 to 9. Hurry up for registration. Diabetes ko loy na hinglibasing tamagi manungda control to bangamlay. Urea creatinine wangbasu tamagi manungda hantaba ngamlay. Kung hamanungay tebasu numit manganigi manungda fahan bangamlay. Piles sabadi mungsang nabasu jama da jama fahan bangamlay. Cholesterol wangba numit kunida normal oy bangamlay.
BP वांगसु था अमगी मनुंगदा नॉर्मल ओइबा ngamle fatty liver oibasu था अमगी मनुंगदा फगतहनबा ngamle पुमनमक natural oiba hidak makalna laingjabani hakchangda sokadaba side effect amata laite makhata hidak chabagi mathosu tararoi hena kuba parolgidamak ngasimak langsin birau diabetes hospital soibam leikai ayangpali road opposite Karkinos Jennings Hospital Porompat Imphal East near Punjab National Bank. Reverend S. Prim Wi-Fi amadi 𝐁𝐿 hana 2nd Street amadi 3rd Street New Lambuland laibana ngarang thadorakpa press release ta makoigi mi leinadraba yumsing UNLF na license khre haina lup asigi ming palak libasi chumdaba wafamni masigumba yum ingkol namduna loksinbegi case amatada UNLF chenaba laite haina koideng alutingba UNLF ki Secretary of Publicity 𝐶𝐻 thadorakpa cherolamana khangalakli cherolasna hai Reverend S. Prim Wi-Fi amadi henjangku ki anina wafamasi fongdorakpa matamda CC pur amadi moredegi maitegi yum kai kaya kuki militant singna thadokuna mai thadokuna tanthoraklaba matungda dozer season aduna temkhai kiba amadi lemhouba yum singda namduna laisinbegi thodok sing adugi su yauna palam labadi thagat lamgadabani haina 𝐶𝐻 fongdorakle Niti Ayu Government of India na sakhanglaba Guwahati da National Office oiba Gyan Ratna Sahitya Academy GSA gi National President Dr. Hemchandra Barmana kai samthong longjam lairaktagi fanjobam lanaje singbo GSA Manipur State President oina haukiwa February 18 da haplakle hairi panbaya badi fanjobam lanaje sing haujik Selen Digital gi Chairman Bahujana Sahitya Academy National Committee of India gi Manipur State President oina thaupubaga loinana Manipur amadi mapan gi organization kaya gi su thaupuriba misakne Manipur Police na ngarang Imphal West ki mafam amadagi 𝐾𝐲𝐾𝐿 gi active member ni haiba miyoi ama fare hairi farba miyoi adudi pangai lairab mapan dagi RK Jitensana LS nanau chahi nifu humdoni mahak asi haukiba February 13 ta sekmaida truck driver sing phurakiba thodok aduda chenaba miyoi ni amadi misak asidagi security force tagi lakiba khulai oiramba yai haina chingnaba nungmai maru round 13 kapa yariba magazine amaga loinana 9mm pistol ama mobile phone ani sell oina lupali sing tara amadi Aadhar card ama fagat khre amadi makha taba investigation chathari amaromda haukiba February 22 da security force na district administration ga loinana Senapati district ki Sadim Hill range ta ekar mapalomda tharamba popi pambi yanthat kibaga loinana masiga mari leinana sama register tawkhre hairi loinana ngarang Manipur Police na Bisnupur district gi miyoi ama yamlaba heroin powder soap case taraga loinana fakre faraba miyoi adudi kwakta ward number 8 gi MD Tonsa Elias Nizimuddin chahi kungamari ni thaudoga siga mari leinana case sama register tawkhre amasung haukiba February 13 da thokpa order amada MR amadi IR gi tongan ba unit sing posting thariba adu manpower streamline taunabani hairi Central Institute of Horticulture CHI Government of India ki meeting makhada Manipur Khadi and Village Industry Board MKBHIB amadi Seba Bharati Manipur anina punna kutsam naduna nongmagi oiba training program ama Imphal East ki manung chana laiba Rajashri Bega Chandra Skill Development Center Harau Roda pangthokre apikpa lamda karamna senthok laina sel tangadege haiba pandamda senkiba nongmagi oiba khoi yokpagi training program aduda chief guest oina saruk yakiba MKBHIB gi Vice President 𝐻𝐕'𝐒
Dinesh Chandra Singhna Hauziki Matamda Lenga ki Thabak Fangba Khaktana Thabak Tauba Nate Sel Itang Sangdana Khoi Goktuna Senthok Leiba Misak Amamam Oiba Yare Haina Fongdoki Dinesh Chandra na Hai Hauzik Lamda Masida Putok Liba Kohi Asi Aikoi Khaki Natana Manipurgi Mapa Lamda Thadok Nabagi Pandamga Loinana Nongpok Sanjen Bamda Laboratory Ama 𝐂𝐷𝐈𝐵 na Semgat Nabagi Taurang Tauri Hainasu Fongdoki Masina Hauzik Mapalamgi Maming Leiraba Company Kiana Aikoi Iram da Masida Thokpa Kohi Processing Tauraga Aikoi da Amuk Mamal Tangna Yon Siliba Sidagi Ngak Thokpa Ngamlagani Haiduna Mahanga Thazaba Fongdoki Thoramaduda President Oina Saruk Yakiba RSS Manipuri State ki Executive Committee Member Laishram Jatra Singhna Laibak Ama Chakhatpasi Lamdamaduda Laidiba Mioi Singhi Suba Nomba Amadi Hotnabaga Chawna Mari Leine Haiki Kohi si Aikhoiga Tatna Thanaba Yadraba Polam Ama Oibata Natana Hidak Langthak Sembadasu Yamna Maru Oiba Matal Amasu Oidi Haina Fongdoki Manipura Laidiba Yum Kudingda Yamdrabada Kohi Upu Amamam Thamduna Kohi Puthokpa Mathau Tare Haina Laishram Jatrana Makatana Fongdoki Hozeroi Bada Maru Oiba Paum Khana Pizari DMU ki campus ta laiba Mahairoi Loop amagi office manakta bom pokhaibada Mahairoi ama bom mache singna panduna laikidrei ama sokle bom pokhaibagi thaudok matungda lampela laiba UCM gi office palace compound laiba Machalai school wangkhaida hana mapi council gi office oiramba building amagi ani suba floor mai thakhrei Paumi Oiba Nongthongbam Kumar Kulai Paiba Singna Faduna Puraga Tamtina Furakpadagi Ras Medicity da Laikanari Amadi Puwariga Sagonaba Mamal Naidraba document kaya mai thadokuna manghanbana Maitai Furuk Mutna Bagi Macha Oigani Haina UCM amasung Kokomina Nungnangba Fongdokre Ngasi ko na notice window na sandok triba numidangi Manipuri pau matang ase loisere mireng tabi de besing ba mukahana khurumjari